अहानबदा ngasigi maroiba pauda mahairoi singna ka hena lumba lairikhau pubana makhoigi pukning wakhal amadi hakchang animak sonta hali haina Manipur Commission for Protection of Child Rights ki chairperson Sumatipala Ningthaujam na haikre Thangal Kaithelgi Dharmasalada hangba ILP gi counter da ngasidagi hauna nan Manipuri singda ILP ga mari leinaba che changsing piba haukre Amadi North East Unity Forum na CAA bu yaning daba fongdoktuna hayeng ayuk pung mangadagi Manipur pumbada total shutdown lauthokre Kurumjari Times of Manipur nungthilgi pau meeting tabiri basingbu luchingbina taram nokchari hojik pau santokna pijari Mahairoi singna ka hena lumba lairikhau pubana makhoigi pukning wakhal amadi hakchang animak sontha hali haina Manipur Commission for Protection of Child Rights ki chairperson Sumatibala Ningthaujam na haikre Wafam asi ngasi National Commission for Protection of Child Rights NCPCR na Manipur Commission for Protection of Child Rights MCPCR ga kushamnana sinduna the issue of heavy weight of school bags haiba wakhalonda pangthokhiba nongmagi oiba workshop program da athoiba mitunglengi warol piraduna Sumatibala Ningthaujam na khibane mahakna makha taraduna chahi manga taragi pangdagi lamdam asida mahairoi singna school chatpa matamda ka hena lumba lairikhau pubagi samasya ama thengnaduna lakli masina maram oiduna mahairoi singi hakchang pukning wakhal amadi lairik laishuda pukning changba ngamdabagi khudongcha daba kaya thokhale Pumnamak asi yengduna mahairoi singbu masagi class amadi chahiga chanaba yengduna akaknaba changda lairikhaugi arumba adu ngakna puba mathautai Masigi mathakta state asida leingakna hafta amagi manungda thangja numit asi no school bag day haina lauthoktuna mahairoi singda hena laithokna mahai tamnabagi khudong chaba amasu piri Amaromda ngasi pangthokliba workshop asina loba recommendation adu Manipur Sarkar khaknatana Bharat Sarkar ga mari leinaba ministry da thaduna thabak oina pangthoknaba hotnagani haike Pangthokchari se khoi Manipur gi angang sing se sidai sida khoi gi school bag arumba school bag sina mara moiraga kaino to masada khoi gi anaba adagi manam ponba adagi backbone naba khotpa adagi yamna hadi sidai sida khoi mental kaino sing laiba sing hadi nungai taba angang sing da awaba pibagi mawong ama laiba se mase khoi kamai tawdana ngasigi tenbiriba khoi gi stakeholders sing education dagi stakeholders sing lakpiri basing asiga khoi punna khana minaraga karamba output haidi yamna positive oiba output ama puthoaga piriba kaino sing se follow tawnabagi siguma me hamse follow tawnabagi ngasigi khoigi kaino se workshop se pangthok sabani Pangthokhiba workshop adugi mapumoiba tudang loriba NCPCR Northeast Cell gi senior technical expert Paresh Sahana fongdokhibada nauriba mahairoi singna ka hena lumba larikhau pubana maram oiduna makhoigi hakchangda flexibility gi chang hantha hanba loinana nauringai matamda mahaida pukning changba watpagi khudongcha daba kaya mayokna hale HRD Ministry ki makhada NCERT na piriba school bag singi arumba asi class 1 amasung 2 gina kg amaga makhai class 3 dagi 5 faubana kg ahum class 6 amasung 7 na kg mari class 8 amasung 9 na kg mari ga makhai aduga class 10 gi oina kg mangani hairiba arumba asi school singna ngakna chatpagi tangai fadabalai Masigi mathakta NCERT na piwa syllabus ki wangmada kanagumba school amatana mahairoi singda ahenba lairik lehenba yadaba yauri loina ngasi pangthokliba workshop asigi recommendation sing adu sarkar da lankhatuna mahairoi singi khudongcha daba sing asi kokhananaba honagani haiki What are the newer ways of dealing with this and how to minimize and reduce, in terms of if we have the textbooks and curriculum in mother tongue language, and then if we, so we will look at the government orders and circulars which has come out, and we will chalk out a plan and strategy after listening to all these education officers and officials from education department, and whatever instances that come to us, we will frame a policy to reduce the bag weight as much as possible, and we'll recommend it to the state government of Manipur.
lamdam asida tha asigi amadagi ILP chatnaba haukraba matung ngasi Imphal gi Thangkal Kaithel gi Dharmasala da hangba ILP gi counter da ngasidagi hauna Imphal manung da leiriba nan Manipuri singda ILP ga mari leinaba chesang sing piba haukre DC Imphal West na mapumoiba thodang lauduna ngasidagi tha asigi taruk fauba numit khudingi ayuk pung 10 dagi nungthil pung 3 fauba regular amadi temporary oina card sing issue tawgani Regular ki oina card paiba mioi singna tha taruk aduga temporary ki oina numit 15 ni leibagi ayaba piri Regular ki oina card lobada lupa chaunga aduga temporary ki oina card lobada lupa chama lauri Imphal West ki DC and Pravin Masayaw na chathakiba card issue Thabak aduda nan Manipuri singna ILP gi card lawnaba paring sana queue lepnaki Police na su akan mamongda ngak sen bagi thabak chathaki ngasi ahan banumit ki nungthil pung ama hen ba fawbada mioi chani rom ILP ki card issue tawki January amadagi ngasi nungthil pung ama fawba Imphal International Airport ta ILP ki card chahumga humbudra issue tawkre airport ta lakpa mioi singda ngasi nungthil pung ama fawba gi manungda ILP ki card sing issue Taukiba si subnatagi lamdam asida numit 15 ni khak leiba yabagi temporary oinaba card khaktamak oiri hiramasigi matangda TOMTV gi report ama January amadagi state asida mapung phana ILP system sanaba haukibaga loinana state asigi tongan ba mafam singda ILP gi counter sing hangduna mapandagi sanglik ba mioi sing asi card pibagi thabak kana satari masigi saru amoina Imphal International Airport ta tang amadagina ngasigi nungdin fawi manungda chaurangna ILP card chahunga humdarom isu tokre haiba ka sing asi maruina numit 15 gi haibadi matam khargi oina card sing asi airport asida pibani ngasi fawi manungda khogi chaurangna mioi chahunga humdarom asida ILP gi ka sing piki bagaloina airport asida lakba tongan bi mioi sing asida card pibagi thabak Manipur police na yamna section na sathari paudamjariba video journalist Ojit Mangsatamang loina Kumar Khawpam Times of Manipur Imphal International Airport North East Unity Forum na CAA bu yaning daba fongdok pagaloina na ek asigi mayokta lepo oina hayeng ayuk pung mga dagi numitang wairam pung mga fawba Manipur pumbada total shutdown gi khongjang changsilagani haina lauthokre Forum asina thadorakpa cherol amana khangalakli changsingadoriba total shutdown gi khongjangda nat ki oiba thoram sing ana layeng amadi mai ising di konsiloi lamdam asigi miyam nasu khongjang asi mapumphana saugat piu hairakli Hauzik paugi marak thatna aten ma break ama muklongminasi khurumjari lamjingba finance na makhal khudingmaki gari sing haibadi 2 wheelers 4 wheelers commercial vehicles amadi commercial equipment singeba loan pizari documents isang changdana amadi processing matam changdana yamna laiba mawongda loan phongbiragani amadi adomgi achinba thubagi damak mayamna wabiragano makhal khudingmaki gari ke asu bandan lawjari Christmas ki oiba khadaba offer su pizari Akupa marol gidamakta lengsinbirau Lamjingba Finance Nagamapa Rims Road opposite Nitainanda Temple natragana Lamjingba Finance Uripok Hawam Diwan Lekai Ekhoigi phone number 6909959834 da contact tobiro Madeline Ambulance Service Manipurna pung kunmari chupna miyam gi seba tawjari ambulance service asina miyam da pizari ba service singdi yumdagi hospital da pukhatpa hospital dagi yumda puthaba hospital amadagi hospital amada puba yumthang nariba state singda anaba sing puba amadi lawba loinana India gi mafam khudimakta chatpa yaraba air ambulance ki service asina chingmani Masida natana lambi gi accident ta lemna hospital da pukhatuna miyam gi mateng pangjari adom sunga simak save tawshin biu aikhoi gi contact number 9205987988 natraga play store sangbiduna Madeline F download tobiu Admission open Board of Secondary Education Manipur na recognized Toraba Royal Academy of Science Wangkhay Imphal academic session 2021 gi mingchanabagi damak class 6 tagi na 10 fawbagi form thaba hauzare afaba satra leizade afaba satra puthokjabani akupa marol gi damak academy office ta contact tobiu Break ki matungda makataba pau pizare Thobal District Police Commando amadi yadagi apunba kangbuna lilong uku mathaktagi mioi ama number 4 ga konana fagat pangamkhre
ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨ ꯂꯤꯂꯣꯡ ꯎꯀꯨ ꯃꯊꯛ ꯑꯣꯏꯜ ꯄꯝꯞ ꯃꯅꯥꯛꯇꯒꯤ MD ꯅꯁꯤꯔ ꯍꯨꯁꯦꯟ ꯆꯍꯤ 29 ꯑꯄꯣꯛꯄ MD ꯑब्ꯗꯨꯜ ꯀꯧꯏ ꯐꯥꯒꯠꯂꯕ ꯅꯤꯁꯥꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯂꯤꯂꯣꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ ꯄꯥꯟꯊꯣꯏꯕꯤ ꯍꯥꯎꯁꯤꯡ ꯐꯥꯏꯅꯥꯟꯁ ꯀꯝꯄꯦꯅꯤꯅ ꯃꯤꯌꯥꯝꯗ ꯄꯤꯔꯤꯕ ꯁꯔꯚꯤꯁ ꯑꯁꯤ ꯍꯦꯟꯅ ꯐꯒꯠꯅꯕ ꯄꯥꯟꯗꯝꯗ ꯇꯤꯝ ꯀꯟꯚꯦꯟꯁꯟ ꯑꯃ ꯉꯁꯤ ꯆꯤꯡꯃꯩꯔꯣꯡꯗ ꯂꯩꯕ ꯀ꯭ꯂꯥꯁꯤꯛ ꯒ꯭ꯔꯥꯟꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯀꯝꯄꯦꯅꯤ ꯑꯁꯤꯅ ꯁꯤꯟꯗꯨꯅ ꯏꯝꯄꯔꯤꯌꯦꯜ ꯍꯣꯜꯗ ꯄꯥꯡꯊꯣꯛꯄ ꯀꯟꯚꯦꯟꯁꯟ ꯑꯗꯨꯗ ꯀꯝꯄꯦꯅꯤ ꯑꯁꯤꯒꯤ ꯆꯦꯌꯔꯃꯦꯟ ꯑꯦꯟड ꯃꯦꯅꯦꯖꯤꯡ ꯗꯥꯏꯔꯦꯛꯇꯔ TS ꯍꯦꯃꯣ ꯀꯣꯔꯄꯣꯔꯦꯠ ꯑꯦꯗꯚꯥꯏꯖꯔ ꯔꯥꯍꯨꯜ ꯁꯔꯃ Y ꯁꯅꯥꯃꯅꯤ ꯗꯣꯛꯇꯔ CH इबोहलसु सरुक याखी कंपनी स्टाफ कयाना सरुक याखिबा कन्वेंशन अदुदा अखंग अहि कयाना फाइनेंस सेक्टर की मतंगदा वांगांखे कन्वेंशन अदुगी मतंगदा चेयरमैन एंड मैनेजिंग डायरेक्टर TS हेमोना पांथोइबिना मियामदा हाउसिंग की कानबसिंग मपुम फाना फंगनब होटनरी मसिदा नतना एंटरप्रेन्योरसिंगदा स्टार्टअप फंडसिंग पीननबा PMAYCLAS की मखादा होम लोनसिंग पीबा यावना कंपनी असिना मियामदा पीरिबा खुदोंचाबसिंग असि हेना फंगनबा कानानबा सिनबनी हाइकी It is extremely applicable to this our state Manipur. It is also an NBFC like NBFC. Aduga, it is regulated by Ministry of Corporate Affairs, MCA, Government of India, under the guidance and direction of Reserve Bank of India. So, my rate of interest is 12.5 the maximum rate of interest. Aduga, Reserve Bank of India na license pito ko NBFC na low deposit na 12.5 ani sa mane. Aduga parenam adu parenam si ngasai parenam haibasi ekoi manipur khakta dane par mansana risi outside manipur di par man haibalite sumaini sana bane SK Women College Nambolgi Department of Human Rights amadi Human Rights Studies Center na National Human Rights Commission gi sentang makhada nongmagi oiba basic human rights ki training kam workshop amangasi college asigi conference hall da pangthokre Thauramadu Manipur State Human Rights Commission की chairperson Khaidemani, SK Women College की principal Dr. Enjoy Kumar Singh, Manipur University Political Science की head of department Professor S Mango Singh amadi SK Women College की Department of Human Rights की head of department Dr. L Muhindrona mathang sitna chief guest president amadi guest of honor oina saruk yaki. Thauramsigi nunggi oiba warol piraduna SK Women College ki coordinator L Muhindrona fongdokibada ngasigi training kam workshop asi conflict situation leriba lamdam asida human rights chapchana khangba mathau tai haibagi pandamda pangthokpane workshop asida study material kya amasu sandokna taktuna khangangani haiki hairiba workshop asida aikoina akoi punamagna citizen ama oina human rights se khangbadi malaga ikang khangna laibasida sida khare hena mamutana human rights khangagadi lairiba conflict situations sida tongan ba akoi ki right violate tawba aduga akoi ki right kamai tan gadage haibna chingba mayam sida akang ai sing resource person sing mayam laklaga ngasi ki tilliba akoi ki satri sing oja sing tongan ba field da work tawriba miyoi sing sida awareness ama human rights ki manung hanjenna yamna basic oiba magi human rights ngasi khanghanabagi damakta school women's college asida pangthok chabani Regular Educational Trust na miyoibagi seba gi damak ahanba oina mongsanga da leiba oles home da leiriba ahal singda angama mateng sing pangkre ngasi home asida pangthokpa angama mateng pangbagi thoram aduda trust ki managing trustee CS Navakumar Chairman L Biren Vice Chairman L Nalini Finance Dr L Ramananda trustee ki member kayasu sarukyaki Trust की माइकैदगी होम असिदा चेंग चाक हवाई अचथाव यावना होम दा लेरिबा अहल सिंगदा कंबल सिंग खुदोल तमखी अंगम मतेंग पांगबा अदुगी मतंगदा रेगुलर एजुकेशनल ट्रस्ट की मैनेजिंग ट्रस्टी CS नवकुमार ना हाइखिबदा अहानबो ओइना रेगुलर ट्यूटोरियल होम हाइना लेरंबनी मदुगी मतुंगदा एजुकेशनल ट्रस्टी अमा ओइना ओलकपगी अहानबो ओइना सोसाइटी असिदा लेरिबा अवा अना तारबा सिंगदा अंगम मतेंग पांगबा हौबनी Asigi manungda oles home asida angam mateng amadi ahal sing asida ningtham thagi oiba kambal sing khudol tambani makhata nasu atai awa ana taraba singda trust asina angam mateng pangnaba hotnagani haiki regular tutor home na lembadagi hojik de khoina tar samong khoi onjere oliba trust se masigi mating si akhoi ngamjaba adagi awa na tarba ahlaman singsti je khoina khitang pi ge yanana ba ina khoi sinjabani ada sungum program se khoina trust link charabani na mathang da su khogi angang sing adagi angang gi center myam leibi su khoi mathang khoi tawjage na adagi pandam de khoi link chabani
Manipurga yumlonava state Assam amasung awang nongpoki state ama oriba Meghalayada choina khunda khraba maitei singi igi khongul liduna furup maselgi marakta amata oibagi lipul ama sagatpa ngamnabagi pandamda Thoubal District Journalist Union gi paumi team ama numit marini gi Assam amasung Meghalaya gi khongchat kidamak ngasidagi Imphal thadokre paumi team adu Wangjing Tentha Kendra gi MLA P Brozena ngasi ayuk Wangjing dagi lamthaki lamthabagi thoramadda MLA Brozena hai aikhogi paumi singna aikhogi state ki oiba pau khaktana tana matam amada state asidagi lanjen na khibadagi atai mafam singda choina ta khraba aikhogi e mari oriba ichil inau ipa icha singi khongul liduna makhogi maramda thijinba haibasi yamna pukning thogatningai oiba khongthang amani masina choina khunda khraba ichil inau singa aikhoiga gi marakta nungsi lipul ama soidana purakpa ngamgani thajai paumi singi khongset asi mai pakpa oirasunu haiki yare koi Thoubal district media team na koi gi ngasi koi badal riba koi gi nangna leiba state singda Assam da adagi Meghalaya da Tripura da koi na chatkadoriba koi gi gi mari isinau sing mete isinau sing tariba khun sing da koi na chatkadoriba journey se ya to ki matik aina appreciate taujai loina naina masi the wish spinning ibasi koi gi mafam da leriba koi gi mete isinau singi awana aikoi gi paudam aikoi gi sida tawri pomo mato paudam makoi awana I pau pura ga lakpiu loina na makoi gi koina darkar lai basing su khana pang bangam basu da makoi gi maikai da gi Manipur da leriba mete isinau sina makoi da aikoi pining ba pang bining ba puna maksi media team na puna maktu unabiraga pubiraga aikoi masen nungsi chanana aikoi gi ipa ipu gi igi maridu ningsingba amasung aikoi na moibu kari tobibe aba moina aikoi da kari torokpa aba moina aikoi da asa tobo mayam puna maktu aikoi puraga lakpiu nungaina chatpiu media team na masigu ama hodopre se igi maikai dagi aigi best wishes su pijari loina na tekta kaidana nungaina muk hanbirau haina ina paujeri se pijari Miyoi tarukna saba paumi team aduda TOMTV, AIR, DDK, Impact TV, Lamjingba Times, Ichel Express, Pognafam, Naharol gi Thodang, Free Press amadi Morning Bell gi Thoubal correspondent sing yauri. Paumi team asina numit marini gi khongchat asigi manungda Assam gi Kasarda leiba Khoirakpa Irel gi Irat pathoram yauram laga Meghalaya da leiba Meitei Khul Bolangas amasung Assam gi Meitei Taba Hozai Lankada changtuna mafam aduda minority oina khundariba Meitei singi punsi mahing makhoi gi economy status political amasung constitutional rights ki matangda kupna wari shanarakani hairi Singju yokhat lupna sinduna hauzik Thoubal district ki Wangjing Kodompokpi ground da pangthokliba mangarak suba Singju festival gi saruk ama oina ngarang free medical camp ama pangthokre free medical camp aduda saruk yakiba doctor singna mioi chamagi mathakta lemna layingbagi khudongchaba pk thoram aduda saruk yakiba health and family welfare minister L Jain Tokumarna phongdokhibada lamdam asida thoram ama pangthokpa matamda machoi pangthokpagi hainabi leriba asi thadoktuna amato oina punsinduna hena mai pakpa thoram ama oheningi Mangarak subo oina pangthokliba Singju festival asina lamdam asida leiriba tongan ba furup singi miyambu amata oibagi wakhalonda punsinnabagi khudongchaba ama piragani masina lamdam asigi apunbagi saktam sagatpada achoba mateng oiragani haiki Paugi marakthana tenma break amamuk lominasi Singju Festival 2020 from 28 December 2019 to 6 January 2020. Festival asigi manung chatna Thangta, blood donation camp, Mukna, painting competition, musical night, solo dance competitions, Likon, Miss Singju Queen 2020. Lamdam asida khundaminariba furup kayagi cultural programs su pangthokjaragani. Singju Festival 2020. Singju Festival 2020. Lamdam asida khundaminariba Soidana saruk yaba lakpiyu. Wangjing Kodompok dragon. Lamdam asigi miyam saruk yabiduna festival asibu mapung phanbi. Dakshila Institute, admission open, courses on offer. Dakshila Capsule NEET for NEET 2020 eligibility 12 pass, duration 3.5
half months in course fee is 1,214 per month per subject. Batch starts on 10 January 2020. Takshila capsule JEE for JEE 2020 April session. Eligibility 12 pass. Duration 2.5 months in course fee is 1,667 per month per subject. Batch starts on 13 of Jan 2020. Takshila crash course NEET for NEET 2020. Eligibility 12 pass and appeared. Duration 1.5 months, 45 days approximately, and course fee is 1,667 per month per subject. Batch starts on mid of March 2020. Admission free for super achievers like position holders in 10 or 12 any board exam. 85% and above in 10 or 12 in any board exam. 75% and above in HSLC for the students of Heritage Convent who are eligible to take NEET or JEE 2020. Hurry if your dream is to become a doctor or an engineer. What are you waiting for? For more details, please contact Takshila Imphal branch at Takshila Heights, Thamaiban DM College Road, Imphal. Scan the QR code for online. Break matungda mayamu taram nokchari makhataba pau pizari Manipur Legislative Assembly gi Secretary M Ramanina ngasimana tha asigi taruk ningthokaba numit ki ayuk pung 13 shuba Manipur Legislative Assembly gi 8 shuba nongmagi oiba akhanaba session phamlagani hairi Malim yatai mafam singda pangthoknabagum Lois Brelli gi chahi chaniga kunga mathoi shuba mapok numit the World Brelli Day lising ani Kungi Palanthor Manipur gi oinasu Kakching District ki Kakching Khulen Sumak Laikai da laiba Janram Hall da Society for Disabled Person Manipur STPM amadi STPM Kakching branch na puna kushamna sinduna pangthokre CAA na lepagasi miyoy amatagi nagarik oibagi adhikar adu manghanba laiti haina Union Home Minister Amit Sahana amuk hana fongdokre mahak na haiki Congress yauna opposition party singna CAA gi mayokta lepak asigi miyambu chamam naba amasung lana lamjingli adubu lengak asina wathok asigi matangda kaidawnungda khongpham handokpa leiroi CAA bu yaningdaba fongdokliba singasi Mahatma Gandhi Pandit Jawaharlal Nehru amadi Sardar Patel bu yaningdaba fongdokmani Maramdi makoi sing asisu yumthangnariba lepak singdagi changlakliba miyoi sing asigidamak chap manaba wakhalon adu lei yumthangnariba lepak singda masing yamlaba dalit singbu tathi taoina tawbibadagi lepak asida lanjannarakpani haiki Jammu and Kashmir Police ki Special Operation Group na Srinagar gi city da laiba Sri Maharaja Hari Singh Hospital la laikanaduna lairamba Lashkar-e-Taiba gi militant amangasi ayuk fagat pangamkre North Kashmir gi Bandipur district ki manung chanba Hazin area dagi Nishar Ahmad Das koba Lashkar-e-Taiba militant adu masagi anaba amana maram oiduna hospital aduda laikanarambane mahakpu wahong pahong gi thabak chathari haina police ki pauna hairi Hauzi amuk sanabagi pau fangbigani Lamdam asida ahanbo oina Manipur Mountaineering and Trekking Association amadi MS Adventure Northeast India gi technical support makhada Manipur University of Department of Physical Education and Sports Science na sinduna numit tarit ni oiba non-residential children winter adventure sports camp pangthoklagani haire tha asigi taruk tagi taranithoi fauba chathagadoriba camp aduda class 3 dagi 10 faubagi manungda leiba mahairoi singda rock climbing, rappelling, zip lining, trekking, parasailing, horse riding amadi yoga sing takpi tambigani hairi. Ngasi ayuk phong kiba Manipur gi pauche singda kari-kari maroi bapau yaw kibagiri haibadu mayam pun amutang khangminasi. Lamjingba Times, Thobal Sandel, Chuchanpurda Medical College Thamnanaba Thaurang Paikhale Jenta Kumar. Masagi Santhok Lambi Semjabana, State Saukhatpada Mateng Oigani Journal. Register Tawdaba Diagnostic Laboratory Singna Pirakpa Report Logdanaba Khangan Kre.
National Federation Mifamda Manipur Thokliba Thogdok Khanakre. Lambi Tokhaikre PWD Office Thingdilakadori. Sangai Express. Insi Amagi Kongfom Handokloi Amit Saha. Sonowal Assam da Mitof Kunda Haloi. DSR Sembada Maru Oibadi Yaugre TRCC. Poknafam Ngasidagi Numid Humni Chupna Imphal Dharma Salada Inner Line Permit Pibagi Camp Pangthokadori. Lupa lising ani chapi note Chanadre Haibagi Tonga Sandorakle, Chanariba Paisa Sing Kanagumana Chanadre Haina Low Yadragadi Angoiba Sairak Fangingai Oi. Register Togdaba Diagnostic Center Gi Report Laudanaba Rims Zenimsta High Cre. Desamna Ozatareta Chingu Maiso Kongnang Thaba Award Lanthokre, Education System Chumthokpa Matam Khara Changkigani. Naharolgi Togdang Zenims Amasung Rims na register Togdaba Private Diagnostic Laboratory Kungani Pangi Test Accept Togdanaba Health Department na Khangkre Thawbal Sandel Amasung Surchanpurda Medical College Amamam Lingnanaba Thaurang Leire Health Minister ILP gi permit pinanaba camp Togadori Board of Director Laitabadagi IUCV Mutkigadore Standard Robert School da Tamliba Mahirui Singh Atopada Hongdokhigadabani People's War Grove Mai Pidabadagi Yaripok Powerhouse Solon Sincre Sanalaiba Iran gi Lanmi gi Makok US gi Air Strike the Sire Thaugi Mamal Wankalakadori Ministry reshuffled CM na Amit Shah ngasi unarabayai Permanent resident Kanana Oribano Khangdabadagi regular permit Pibangamdre Private Diagnostic Center Kungani Pangi Laboratory Report Laudanaba Rims Amadi Zenimsta Khangankre Huyen Lanpao Republic Day Thauramgi Tableau Sing Khangatpada Manipur gi Yaudre MN8CR Ek Makhada registration Taudana Lanai Diagnostic Lekaya Salairamle Wangoida PMAYU gi loan Pithoknanaba Ministry na Takharakle Manipur gi oina haksang da nung leiba amadi kidney fail oibagi chang hengelagli Dr. Rajendra Manipur gi sahitya da Kangjam Padmakumar Haiba seminar pangthokadori Isel Express Chief Minister Bangalore dagi Delhi da Paisin National Leader Singh Unaduna Minister Singh Sindok Sinjin Tauraba Yari Indo Myanmar ngamkhai Moreda Ain Kaina Lalon Itik Tauba Thingnanaba Akan Bathaurang Laukalagani Nauna Semkiba District Tareta Darkar Leiba Manpower Singh Amadi Fund Thadanabagi Matangda Khanakre Thawbal Sandel Amasung Surchanpurda Medical College Amamam Thamnanaba Thaurang Pakhale Jenta Kumar CAA gi Mayokta Pung Taranithoi gi Manipur Pumbada shutdown Lauthokre Iraibag Minister reshuffled Amadi State President Khanbagi Matangda Center gi Luchingba Singh Unanaba CM Delhi da Satkre Private Diagnostic Laboratory Kungani Pangi report Lenga ki hospital Singda Chanahaloi Dori Education Yaudana Leibak Ama Chokhat Payaroi Aroibada Maroiba Pau Amukana Pizari Mahairoi Singna Ka Hena Lumba Lairikau Pubana Makogi Pukning Wakal Amadi Hakchang Animak Sonta Hali Haina Manipur Commission for Protection of Child Rights ki Chairperson Sumati Bala Ningthozamna Haikre Hangal Kaithel gi Dharmasalata Hangba ILP gi counter da ngasidagi hauna nan Manipuri Singda ILP gi mari leinaba che sang sing piba haukre Amadi North East Unity Forum na CAA bu yaning na fongdoktuna hayeng ayuk pung mga dagi Manipur pumbada total shutdown lauthokre Hauzik Paubagi oinadi Times of Manipur nungthilgi pau matang asida loshinjare mideng tabiribasingbu amukana kurumjare